ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯑꯥꯒꯁꯠ ꯊꯥꯒꯤ ꯅꯣꯡꯁꯤꯡ 12 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13 ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13 ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯥꯒꯁꯠ 2022 ꯏꯪꯒꯤ ꯅꯣꯡꯁꯤꯡ 18 ꯅꯣꯡꯁꯤꯡ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯆꯈꯤꯕ ꯊꯧꯔꯝ 138ꯔꯛ ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ, ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ 68ꯔꯛ ꯁꯨꯕ ꯇꯥꯏꯕꯪ ꯐꯥꯎꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯦꯝ ꯐꯨꯂꯣꯒꯤ 135ꯔꯛ ꯁꯨꯕ ꯇꯥꯏꯕꯪ ꯐꯥꯎꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝꯁꯤꯡ ꯑꯣꯏꯈꯤꯕꯅ ꯍꯟꯗꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13ꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ꯫ ꯁꯩꯔꯦꯡ 8 ꯈꯛ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13ꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯦꯝ ꯐꯨꯂꯣꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯍꯧꯅꯕꯨꯡ ꯑꯃꯁꯨꯡ ꯂꯥꯟꯅꯕꯨꯡ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯃꯇꯦꯛ ꯈꯔ ꯑꯁꯤ ꯆꯠꯈꯤꯕ ꯅꯣꯡꯁꯤꯡ 19 ꯑꯥꯒꯁꯠ 2022 ꯏꯪꯗ 135ꯔꯛ ꯁꯨꯕ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯦꯝ ꯐꯨꯂꯣꯒꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯝꯇꯣꯂꯥꯒꯤ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯁꯪꯒꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯅꯤꯡꯍꯜ ꯏꯕꯨꯡꯉꯣꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯁꯩ ꯑꯣꯏꯅ ꯈꯨꯗꯣꯜꯕꯤꯔꯤꯕ ꯍꯣꯖꯥꯏ ꯃꯧꯅꯥꯄꯊꯥꯔ ꯃꯥꯇꯤꯈꯣꯂꯥ ꯈꯨꯜꯂꯦꯟꯗ ꯂꯩꯔꯤꯕ ꯌꯦꯡꯈꯣꯝ ꯊꯥꯕꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯅ ꯂꯥꯟꯅꯕꯨꯡ ꯏꯃꯥ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯤꯐꯝ ꯍꯣꯡꯕ ꯌꯥꯗꯦꯗ ꯏꯃꯥ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯤꯐꯝ ꯍꯣꯡꯕ ꯌꯥꯗꯦꯗ ꯏꯃꯥ ꯈꯩꯅ ꯌꯥꯡꯀꯣꯛ ꯃꯍꯣꯡꯅꯤ ꯏꯃꯥ ꯈꯩꯅ ꯌꯥꯡꯀꯣꯛ ꯃꯍꯣꯡꯅꯤ ꯏꯔꯤꯜ ꯅꯝꯕꯨꯜ ꯑꯅꯤꯅ ꯌꯦꯠꯇ ꯑꯣꯏꯗ ꯆꯦꯟꯕꯅꯤ ꯀꯧꯕ꯭ꯔꯨꯁꯤꯡꯅ ꯂꯦꯝꯐꯨꯅꯤ ꯀꯪꯂꯥꯅꯗꯤ ꯈꯣꯏꯗꯧꯅꯤ ꯂꯣꯛꯇꯥꯛ ꯁꯅꯥ ꯇꯦꯡꯒꯣꯠꯅꯤ ꯃꯤꯇꯩ ꯊꯋꯥꯏ ꯑꯣꯏꯕꯅꯤ ꯏꯃꯥ ꯂꯣꯛꯇꯥꯛ ꯁꯅꯥ ꯇꯦꯡꯒꯣꯠꯅꯤ ꯃꯤꯇꯩ ꯊꯋꯥꯏ ꯑꯣꯏꯕꯅꯤ ꯆꯦꯌꯣꯜ 8 ꯂꯩꯔꯤꯌꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯉꯥꯜꯂꯤꯌꯦ ꯂꯥꯏ ꯃꯇꯣꯟ ꯐꯧꯔꯨꯡꯕ ꯂꯥꯏꯔꯩꯕꯥꯛꯅꯤ ꯇꯥꯛꯄꯤꯌꯦ ꯂꯥꯏ ꯃꯇꯣꯟ ꯐꯧꯔꯨꯡꯕ ꯂꯥꯏꯔꯩꯕꯥꯛꯅꯤ ꯇꯥꯛꯂꯤꯌꯦ ꯀꯧꯇꯥ ꯇꯣꯔꯕꯨꯡ ꯂꯝꯄꯥꯛꯇꯣ ꯀꯔꯝꯅꯕꯨ ꯀꯥꯎꯒꯅꯤ ꯀꯧꯇꯥ ꯇꯣꯔꯕꯨꯡ ꯂꯝꯄꯥꯛꯇꯣ ꯀꯔꯝꯅꯕꯨ ꯀꯥꯎꯒꯅꯤ ꯇꯣꯔꯕꯨꯡ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯃꯤꯇꯩ ꯃꯌꯣꯜ ꯍꯣꯟꯕꯅꯤ
ꯏꯃꯥ ꯇꯣꯔꯕꯨꯡ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯃꯤꯇꯩ ꯃꯌꯣꯜ ꯍꯣꯟꯕꯅꯤ ꯏꯃꯥ ꯃꯤꯇꯩꯕ ꯃꯥꯂꯦꯝ ꯂꯩꯔꯦꯕꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯅ ꯂꯥꯟꯅꯕꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯅ ꯂꯥꯟꯅꯕꯨꯡ 이마 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 ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13ꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯁꯤꯜꯂꯩꯃ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯌꯥꯀꯥꯏꯔꯣꯜ ꯏꯁꯩ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2007 ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13ꯇ ꯑꯏꯕ ꯂꯨꯞ ꯍꯣꯖꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯇꯦꯈꯥꯎ ꯂꯩꯔꯥꯡꯗ ꯐꯣꯡꯈ꯭ꯔꯕ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯪ ꯀꯨꯝꯖꯥ 1835ꯗ ꯃꯤꯇꯩꯂꯣꯟ ꯀꯟꯕ ꯂꯨꯞ ꯑꯁꯥꯝꯅ ꯐꯣꯡꯈꯤꯕ ꯇꯥꯕꯨ ꯂꯥꯏꯔꯤꯛꯇꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯁꯩ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤꯕ ꯍꯣꯖꯥꯏ ꯃꯣꯏꯅꯥ ꯄꯣꯊꯥꯔ ꯃꯥꯇꯤꯈꯣꯂꯥꯒꯤ ꯌꯦꯡꯈꯣꯝ ꯊꯥꯕꯨꯡ ꯍꯧꯔꯣ 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 ꯃꯤꯇꯩ ꯄꯨꯝꯕ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯅꯨ ꯍꯧꯈꯔꯦ ꯃꯇꯝꯁꯦ ꯍꯧꯈꯔꯦ ꯃꯇꯝꯁꯦ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯕ ꯀꯅꯥꯒꯤꯗꯤ ꯃꯥꯡꯖꯕꯅꯣ ꯑꯩꯈꯣꯏꯒꯤꯇꯅꯤ ꯑꯩꯈꯣꯏꯒꯤꯇꯅꯤ ꯍꯧꯔꯣ 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 ꯃꯤꯇꯩ ꯄꯨꯝꯕ ꯉꯥꯛꯂꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯛꯇꯝ ꯅꯤꯡꯁꯤꯡꯂꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯝ ꯄꯨꯔꯝꯆꯥ ꯅꯨꯡꯁꯤ ꯂꯪꯂꯥ ꯂꯪꯁꯦꯡꯅ ꯄꯨꯜꯂꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯍꯧꯔꯣ 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 ꯃꯤꯇꯩ ꯄꯨꯝꯕ ꯚꯥꯔꯠꯀꯤ ꯆꯠꯅ ꯄꯊꯥꯞꯅ ꯄꯤꯔꯕ ꯍꯛꯅꯤ ꯏꯔꯣꯜ ꯏꯌꯦꯛ ꯏꯅꯥꯠ ꯀꯟꯖꯕ ꯏꯔꯣꯜ ꯏꯌꯦꯛ ꯏꯅꯥꯠ ꯉꯥꯛꯆꯕ ꯀꯔꯤꯒꯤ ꯇꯨꯡ ꯑꯣꯏꯔꯤ ꯀꯔꯤꯒꯤ ꯍꯪꯒꯣꯏꯔꯤ ꯆꯤꯡꯅꯔꯅꯨ ꯃꯤꯇꯩ ꯄꯨꯝꯕ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯑꯩꯈꯣই ꯃꯤꯇꯩꯅꯤ ꯍꯧꯔꯣ 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 ꯃꯤꯇꯩ ꯄꯨꯝꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13ꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯄꯤ.ꯀꯦ. ꯃꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯣꯀꯦꯠ ꯑꯣꯖꯥ ꯄꯤꯔꯣꯀꯨꯃꯥꯔ ꯃꯣꯡꯖꯝꯒꯤ ꯁꯩꯔꯦꯡ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁ 16 ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯁꯩꯔꯦꯡ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁ 16 ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁ 16 ꯉꯥꯛꯆꯔꯤ ꯅꯤꯡꯁꯤꯡꯂꯤ ꯆꯍꯤ ꯈꯨꯗꯤꯡ ꯊꯥꯈꯤ ꯊꯋꯥꯏ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯀꯠꯈꯤ ꯊꯋꯥꯏ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯊꯧꯕꯁꯤꯡꯗꯨꯅ ꯃꯤꯈꯥ ꯄꯣꯟꯅꯤꯡꯗꯕꯗꯒꯤ ꯀꯥꯈꯤ ꯐꯥꯁꯤ ꯁꯒꯥꯏ ꯅꯣꯛꯅ ꯅꯣꯛꯅ ꯅꯤꯡꯇꯝꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯥꯈꯤ ꯃꯊ꯭ꯋꯥꯏ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯠꯈꯤ ꯁꯥꯍꯦꯕ 5 ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯥꯡꯗ ꯇꯥꯈꯤ ꯀꯪꯂꯥ ꯁꯥ ꯃꯥꯡꯗ ꯑꯉꯧꯕ ꯃꯀꯣꯛ 5 ꯁꯣꯛꯅꯈꯤ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯆꯇ꯭ꯔꯥ 939 ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯔꯤꯕ ꯕ꯭ꯔꯤꯇꯤꯁꯀ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒ ꯃꯥꯔꯆ 38 ꯑꯦꯄ꯭ꯔꯤꯜ 18 ꯆꯇ꯭ꯔꯥ 939 ꯐꯥꯎꯕ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯐꯥꯁꯤ ꯁꯒꯥꯏ ꯀꯥꯈꯤꯕꯁꯤꯡ ꯕꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ
पुख्रम्बम कजाउ फिंगांग निरंजन सुबेदार चिराय थांगाल लान दा थवाय कटखिबा अथौबसिंग लान मिगे लुसिंग बसिंग लान मिसिंग थिरखिनी थमलखिनी लुसोइदना लेंद्रबा कोरबाक्ता अथौबसा नकोइगी मिंगलेंदो निंगसिंगली लाचरी अखोइना ngamjage aikhoisu ima leba kitamak ithwai katchaba nakhogi liklam tungina loijare saireng isi aibathisi thauramasi thoidopa tangkak tara tarukki saireng pathobagi thauramasi da mari suba saireng oina lakocheri hojai madam laire lakpamongbi khurai jamningol baijanti gi saireng aigi laining haina mingtolaba saireng ase ingkumja lisinganika kunmathoi November thagi nongsing tarama panda apunba poromlen marupki humphutara suba foundation day pangthokkiba thoramda publish tawkiba aibi masamaki saireng lairik aigi kari iralno hairiba larikta phongdokraba saireng amane saireng asebu pathok piribi taurem ongbi nongthobam ningol nongmai laisana aigi laining malem sinna thunglure laifam thungna chatlure pungning puchel nongdana wakhal ita tangamde pungning lepasu ngamjade iwata watpagum khanjei laifam gi laining laujei matam pumbada loinariba awa nungaida saruk yariba aigi imi gumna loinariba nongdamman mahakna tambirakpa punchi khongloi oiriba oiramle nahakna asengba lai nangna inakta lengdana leirabada phuina haurakpa amuba nong mangau thina homlakpa nonglei nungsit singna khi aki tungjungba leitana thamoigi layumda nangna thawai oina leplarabada karigi awatpa leiragani nangna mitki mangal oirabada karigi mangal thirugini nangna aigi oirido thamoigi yawa phongdokpham taibang kanana thokpigani nangna tana kisik pumba nangna sahitagi pukai oirubana sahitagi lechal thirubani nangna asengma maru oirubana phongbu kana amuk haurugani laifam thungna chalurabasu nangna aigi asengma lai loida saireng isi aibathisi thauramasi thoidokpa tangkak tara tarukki saireng pathopaki thauramasida manga suba saireng oina lakocheri thambal nuningsing mana amadi ima kaithel arembi state award phanglaba nongthomam kamal gi saireng laininghal nauria phulo haina mingtholaba saireng ase ingkomja chatra mapanga morphutara mari ingi sajibu thada phongkiba sida mapau chapongda phongdokraba asigi semathakta ingkumja lisinganiga kunnithoi agosto thagi nongsing tara humdoida APM na silangduna pangthokkiba chamga kuthra mathoi suba athoba singi ningsing tauramda phongdokraba aiba masamaki saireng lairik palem imada phongkraba saireng amani saireng asibu pathokchariba nongthonbam kamal hojik kudoljeri laininghal nauria phulogi saireng thainagi laining bamaisau kanabu oiriba yaifare mitai leipak naha ki thaujalna khong librani pena chikna sairangba kanagi lekol nungda sorarengi nungsi paubu purakle tamthiraba malemda yelakle fajaraba iningi nungsiraba konthokna sakli ngasisu mitaigi yumthong kudingda asigumlaba penagi ininna nungsi turelgi ichel tatraba hotna jamanna purakle anauba yawol chalhalle nolukpagi ichel puthokpire lichat sembire loksingkol pibire lon mitai koba purupki hingan bire ngasida mitai koba lepaki ibungogi asuk matik chauro punsiwaribu kananasu singthaduna lore loi lining hanbu ibungogi punsi waridi mitai lepak sinna chairi mitaigi sajat mitaigi lonchat mitaigi thauram mitaigi lichat punamuk ase semire anoba pijolna ibungogi thagat isai sakli ngasisu thamoi da ibungogi mingi khonjelna
ꯈꯨꯡꯒꯪ ꯈꯨꯡꯒꯪ ꯊꯧꯔꯝꯗ ꯁꯣꯔꯥꯔꯦꯟ ꯍꯨꯠꯇꯨꯅ ꯐꯥꯎꯈꯤ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯈꯩꯇꯅ ꯅꯥꯎꯔꯤꯌꯥ ꯐꯨꯂꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯍꯜꯅꯤ ꯊꯃꯣꯏ ꯄꯦꯟꯅ ꯁꯛꯆꯔꯤ ꯁꯣꯟꯖꯔꯤ ꯂꯥꯎꯖꯔꯤ ꯄꯨꯌꯥ ꯀꯌꯥ ꯀꯌꯥꯗꯒꯤ ꯂꯧꯈꯠꯇꯨꯅ ꯐꯖ ꯐꯖꯔꯕ ꯏꯆꯦꯜ ꯅꯨꯡꯒꯤ ꯂꯩꯔꯥꯡ ꯍꯦꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯋꯥꯅ ꯈꯣꯝꯖꯤꯟꯗꯨꯅ ꯂꯦꯡꯕꯤꯔꯝꯂꯤ ꯂꯩ ꯄꯔꯦꯡ ꯑꯁꯤ ꯄꯤ ꯇꯥꯅ ꯇꯥꯅ ꯑꯣꯏꯖꯕ ꯑꯩꯒꯤ ꯃꯤꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯆꯧ ꯃꯆꯥ ꯁꯤꯕꯤꯔꯝꯂꯤ ꯂꯤꯆꯠꯀꯤ ꯂꯩ ꯄꯔꯦꯡ ꯃꯤꯌꯥꯝꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯆꯤꯡꯊꯣꯏꯕ ꯅꯤꯡꯒꯟꯕ ꯇꯧꯒꯟꯕ ꯃꯤꯇꯩꯒꯤꯗꯤ ꯁꯅꯥꯅꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥ ꯂꯩꯄꯥꯛꯄꯨ ꯆꯪꯈꯣꯟꯅꯅ ꯁꯦꯝꯕꯤꯈꯤ ꯏꯕꯨꯡꯉꯣꯒꯤ ꯐꯤꯖꯣꯜꯕꯨ ꯂꯩꯇꯦꯡꯗꯨꯅ ꯉꯁꯤ ꯏꯃꯥꯅ ꯅꯣꯛꯅ ꯅꯣꯛꯅ ꯁꯛꯇꯥꯛꯂꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯏꯕꯨꯡꯉꯣꯒꯤ ꯄꯥꯡꯒꯜꯅ ꯉꯁꯤꯗꯤ ꯄꯣꯡꯂꯤ ꯆꯥꯎꯊꯣꯛꯂꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯦꯜꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯤ ꯁꯣꯔꯥꯔꯦꯟꯒꯤ ꯂꯤꯛꯂꯥꯒꯨꯝ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯇꯥꯛꯅ ꯏꯪꯍꯟꯕꯤꯔꯨ ꯂꯩꯉꯣꯏꯒꯨꯝꯂꯕ ꯇꯥꯏꯕꯪꯕꯨ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤ ꯏꯁꯤꯡꯅ ꯏꯕꯨꯡꯉꯣꯒꯤ ꯆꯥꯟꯕꯤ ꯍꯩꯕ ꯏꯔꯤꯛꯅ ꯆꯥꯏꯊꯕꯤꯔꯨ ꯅꯅꯥꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯈꯣꯌꯥ ꯊꯝꯕꯥꯜꯗ ꯄꯨꯅꯦꯝꯖꯔꯤ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13ꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 6ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯍꯣꯖꯥꯏ ꯖꯨꯒꯤꯖꯥꯟꯗ ꯄꯣꯛꯆꯕꯤ ꯍꯧꯖꯤꯛꯅ ꯗꯛꯈꯤꯟ ꯕꯤꯒ꯭ꯌꯥꯅꯒꯔꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯅꯤꯡꯉꯣꯜ ꯖꯤꯇꯥ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕꯤ ꯏꯕꯦꯝꯆꯥꯒꯤ ꯁꯩꯔꯦꯡ ꯍꯦ ꯆꯤꯡꯂꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕꯤ ꯇꯥꯎꯔꯦꯝ ꯑꯣꯡꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯅꯣꯡꯃꯥꯏ ꯂꯩꯁꯂꯥ ꯍꯦ ꯆꯤꯡꯂꯦꯟ ꯃꯥꯏꯀꯩ ꯁꯤꯟꯅ ꯃꯪꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡ ꯅꯣꯡꯂꯩ ꯑꯣꯏꯅ ꯑꯋꯥꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯃꯤꯇꯩ ꯂꯩꯄꯥꯛ ꯅꯤꯜꯂꯕꯗ ꯀꯧꯕ꯭ꯔꯨ ꯆꯤꯡꯂꯦꯟ ꯅꯍꯥꯛꯅ ꯊꯧꯁꯥꯗꯅ ꯇꯥꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕ ꯀꯔꯤꯒꯤꯅꯣ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯋꯥ ꯃꯩꯁꯥ ꯃꯥꯌꯣꯛꯅꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯈꯤꯗꯅ ꯆꯍꯤ 7 ꯈꯨꯟꯇꯥꯛꯇꯨꯅ ꯃꯐꯥꯡ ꯆꯦꯟꯈꯤꯕꯕꯨ ꯆꯤꯡꯂꯦꯟ ꯅꯪꯅ ꯄꯟꯁꯥꯗꯨꯅ ꯊꯠꯄꯤꯔꯝꯗꯕ ꯀꯔꯤꯒꯤꯅꯣ ꯂꯧꯁꯤꯡ ꯋꯥꯠꯄꯅ ꯇꯨꯡꯑꯣꯏꯅꯔꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡ ꯇꯥꯡꯁꯤꯛꯂꯕꯗ ꯅꯥꯄꯟꯅ ꯃꯥꯡꯑꯣꯏꯅꯅ ꯆꯈꯠꯂꯨꯗꯨꯅ ꯑꯃꯝꯕ ꯂꯝꯕꯤꯗ ꯂꯝꯃꯨꯛꯅꯔꯕꯗ ꯃꯤꯇꯩ ꯏꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯂꯥꯏ ꯑꯣꯏꯔꯕ ꯆꯤꯡꯂꯦꯟ ꯅꯪꯅ ꯃꯉꯥꯜ ꯄꯤꯕꯤꯗꯕ ꯀꯔꯤꯒꯤꯅꯣ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯍꯥꯠꯄꯩꯗꯃꯛ ꯍꯤꯗꯥꯛ ꯃꯆꯜ ꯊꯤꯔꯛꯄꯗ ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯈꯣꯝꯒꯠꯇꯨꯅ ꯀꯪꯂꯥ ꯃꯥꯡꯗ ꯄꯩꯔꯗꯨꯅ ꯇꯨꯝꯈ꯭ꯔꯁꯅꯨ ꯈꯟꯅ ꯃꯩ ꯊꯥꯔꯛꯂꯕꯗ ꯆꯤꯡꯂꯦꯟ ꯅꯪꯅ ꯎꯅ ꯎꯅ ꯃꯩꯀꯟ ꯕꯤꯍꯧꯗꯕ ꯀꯔꯤꯒꯤꯅꯣ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯀꯧꯕ꯭ꯔꯨ ꯅꯪꯗꯤ ꯑꯍꯥꯟꯕ ꯐꯥꯎꯔꯛꯄ ꯂꯥꯏꯑꯣꯏꯕ ꯆꯤꯡꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯂꯥꯏꯑꯣꯏꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤꯔꯨꯝꯅꯔꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡꯕꯨ ꯍꯤꯡꯍꯜꯂꯛꯇꯕ ꯀꯔꯤꯒꯤꯅꯣ ꯍꯦ ꯏꯄꯥ ꯏꯄꯨ ꯁꯛꯂꯕ ꯃꯤꯇꯩ ꯃꯤꯠꯅ ꯎꯕ ꯂꯥꯏꯑꯣꯏꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯂꯦꯟ ꯑꯄꯣꯛꯄ ꯃꯤꯇꯩ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯣꯔꯥꯔꯦꯟꯅ ꯅꯊꯛꯇ ꯈꯨꯟꯗꯥꯔꯝꯕꯅꯤ ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯍꯧꯕꯁꯨ ꯑꯍꯥꯟꯕꯗꯤ ꯅꯊꯛꯇꯅꯤ ꯅꯊꯟꯇꯅꯤ ꯆꯌꯣꯜ 7ꯅ ꯇꯥꯛꯏꯌꯦ ꯅꯪꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯔꯣꯏꯌꯦ ꯃꯤꯇꯩ ꯈꯤꯕꯤꯛꯅ ꯅꯪꯕꯨꯗꯤ ꯆꯥꯟꯕꯤꯗꯨꯅꯇ ꯂꯥꯛꯂꯤꯕ ꯆꯥꯟꯕꯤ ꯍꯩꯕ ꯆꯤꯡꯂꯦꯟꯅꯣ ꯑꯃꯨꯛ ꯍꯟꯅ ꯆꯥꯟꯕꯤꯌꯨꯒꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯈꯥ ꯇꯥꯈꯤꯕ ꯑꯃꯨꯛ ꯍꯟꯅ ꯈꯣꯝꯒꯠꯄꯤꯌꯨ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13ꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 8ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ ꯁꯩꯔꯦꯡ ꯇꯦꯈꯥꯎ ꯂꯝꯗꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2004ꯗ ꯍꯣꯖꯥꯏꯒꯤ ꯒꯣꯕꯤꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯣꯝ ꯈꯥꯏꯇꯣ ꯍꯣꯕꯥꯒꯤ 4ꯁꯨꯕ ꯊꯣꯏꯗꯣꯛꯄ ꯃꯤꯐꯝꯂꯦꯟꯗ AIR ꯏꯝꯐꯥꯜꯒꯤ ꯏꯁꯩ ꯁꯛꯄ ꯑꯣꯏꯕꯤꯔꯝꯕ ꯍꯣꯖꯥꯏ ꯑꯝꯇꯣꯂꯥꯒꯤ ꯑꯣꯖꯥ ꯂꯥꯏꯇꯣꯟꯖꯝ ꯆꯟꯗ꯭ꯔꯪꯁꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯈꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯩꯔꯦꯡ ꯑꯁꯤ ꯊꯥꯛ 8ꯀꯤ ꯃꯤꯇꯩꯔꯣꯜꯒꯤ ꯇꯝꯅ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯗꯛꯈꯤꯟ ꯍꯣꯖꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯁꯨ ꯑꯣꯖꯥ ꯂꯥꯏꯇꯣꯟꯖꯝ ꯆꯟꯗ꯭ꯔꯪꯁꯒꯤ ꯃꯄꯥꯔꯤ ꯂꯥꯏꯇꯣꯟꯖꯝ ꯊꯋꯥꯏꯅꯁꯨ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯨꯅ ꯈꯨꯗꯣꯜ ꯇꯝꯕꯤꯈꯤ ꯍꯥꯏꯔꯤꯕ ꯂꯥꯏꯇꯣꯟꯖꯝ ꯊꯋꯥꯏꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯂꯧꯈꯠꯆꯔꯒ ꯉꯁꯤ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ 13 ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ ꯅꯣꯡꯁꯤꯡ 18 2012 ꯏꯪꯗ
हुंबुतरा तरेत्रक सुबा ताइबंग फावबा निंगसिंग थौरम नोंथोमम लाइब्रेरी काम म्यूजियम एंड पब्लिकेशन ना पांगथोखिबा अदुगा मरी लैनाना अमुका मियामगी मफमदा इसै ओइना खुदोल तमजरी Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn